ꯑꯩꯅ ꯈꯟꯈꯤꯕ ꯃꯇꯥꯡ ꯍꯣꯏ ꯑꯩ ꯏꯟꯖꯔꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯇꯝꯗꯨꯗ ꯑꯩ 2015-16 ꯁ꯭ꯋꯥꯏꯗꯅꯦ ꯑꯩꯅ ꯅꯤ ꯏꯟꯖꯔꯤ ꯑꯣꯏꯈꯤꯕꯁꯦ ꯑꯗꯣ ꯑꯌꯥꯝꯕ ꯄ꯭ꯂꯦꯌꯔꯁꯦ ꯅꯤ ꯏꯟꯖꯔꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯀꯝꯕꯦꯛ ꯇꯧꯔꯛꯇꯕ ꯋꯤꯃꯦꯟ ꯐꯨꯠꯕꯣꯂꯔꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯔꯤꯍꯦꯞ ꯇꯧꯔꯒ ꯀꯝꯕꯦꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯒꯤꯅꯤ ꯈꯪꯗꯦ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯔꯤꯍꯦꯞ ꯇꯧꯅꯕ ꯄꯩꯁꯥ ꯂꯩꯇꯕꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯂꯥꯛꯑꯒ ꯏꯟꯖꯔꯤ ꯑꯣꯏꯔꯒ ꯍꯟꯈꯤꯕ ꯑꯗꯨꯗꯒꯤ ꯁꯥꯟꯅꯗꯕꯤꯗ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕ ꯑꯗꯨꯅ ꯃꯤꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯒ ꯌꯥꯎꯈꯤ ꯅꯤ ꯏꯟꯖꯔꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯅꯪ ꯂꯣꯏꯔꯦ ꯅꯪ ꯄꯨꯟꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅ ꯉꯝꯃꯔꯣꯏ ꯁꯤ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯔꯥ ꯑꯩ ꯒꯤꯞ ꯑꯞ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯇꯁꯨ ꯑꯩꯁꯦ ꯔꯤꯍꯦꯞ ꯇꯧꯅꯕꯒꯤ ꯁꯨꯇꯤ ꯄꯤꯕꯤꯔꯛꯇꯕ ꯑꯗꯒꯤ ꯑꯣꯐꯤꯁꯇ ꯑꯞ ꯗꯥꯎꯟ ꯇꯧꯔꯛꯄꯒꯤ ꯑꯗꯩ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯟꯖꯔꯤꯁꯦ ꯌꯥꯝꯅꯁꯨ ꯁꯦꯔꯤꯌꯁ ꯏꯟꯖꯔꯤ ꯑꯣꯏꯈꯤꯕ ꯃꯦꯕꯤ 6-7 ꯃꯟꯊꯁ ꯔꯤꯍꯦꯞ ꯇꯧꯒꯗꯕ ꯑꯗꯨꯅ ꯑꯗꯨ ꯃꯇꯥꯡꯗ ꯑꯩ ꯒꯤꯞ ꯑꯞ ꯇꯧꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯇꯦꯛ ꯑꯃꯗꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗꯤ ꯇꯣꯛꯑꯒ ꯑꯩ ꯔꯦꯜꯋꯦ ꯊꯕꯛꯁꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯀꯥꯏꯅ ꯑꯩꯅ ꯄꯥꯝꯖꯈꯤꯕꯗꯣ ꯐꯨꯠꯕꯣꯜꯁꯦ ꯑꯗꯨꯅ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯇꯝꯁꯦ ꯑꯩꯉꯣꯟꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯌꯨꯝꯗ ꯐꯖꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯗꯕꯗꯣ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯁꯨ ꯆꯥꯛꯆꯪꯗꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯋꯦ ꯑꯩ ꯐꯨꯠꯕꯣꯜꯒꯤꯗꯃꯛꯇ ꯄꯣꯛꯂꯛꯄꯅꯦ ꯑꯗꯨꯅ ꯑꯩ ꯔꯦꯜꯋꯦꯒꯤ ꯊꯕꯛꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯐꯨꯠꯕꯣꯜꯁꯦ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯑꯃꯨꯛ ꯑꯩ ꯑꯗꯨꯃꯥꯏꯅ ꯔꯤꯍꯦꯞ ꯇꯧꯔꯒ ꯑꯃꯨꯛ ꯀꯝꯕꯦꯛ ꯇꯧꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯄꯥꯎꯃꯤ ꯄꯣꯁꯀꯤ ꯋꯥꯔꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯊꯦꯡꯅꯖꯒꯗꯧꯔꯤꯕ ꯒꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯅꯤꯌꯔ ꯋꯨꯃꯦꯟ ꯐꯨꯠꯕꯣꯜ ꯇꯤꯝꯒꯤ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏ ꯃꯦꯠꯆ ꯆꯥꯝꯃ ꯍꯦꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯁꯥꯟꯅꯔꯛꯂꯕꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤ ꯂꯣꯏꯇꯣꯡꯕꯝ ꯑꯁꯥꯂꯇꯥ ꯗꯦꯕꯤꯅꯤ ꯑꯁꯥꯂꯇꯥ ꯑꯍꯥꯟꯕꯃꯛꯇꯗ ꯄꯥꯎꯃꯤ ꯄꯣꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤ ꯄ꯭ꯔꯣꯖꯦꯛꯀꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯔꯛꯄ ꯑꯣꯏꯅ ꯑꯁꯥꯂꯇꯥꯒꯤꯁꯦꯀꯣ ꯐꯨꯠꯕꯣꯜꯁꯦ ꯌꯥꯝ ꯉꯟꯇꯥꯅ ꯁꯥꯟꯅꯔꯤꯀꯣ ꯆꯍꯤ 23-24ꯗꯒꯤ ꯑꯗꯣ ꯐꯨꯠꯕꯣꯜꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯆꯪꯈꯤꯕꯅꯣ ꯁꯤꯗꯩꯁꯤꯗ ꯀꯅꯥꯅ ꯏꯟꯁꯄꯥꯌꯔ ꯇꯧꯈꯤꯕꯅꯣ ꯁꯤ ꯃꯇꯥꯡꯒꯤꯁꯤꯗ ꯐꯨꯠꯕꯣꯜꯁꯦ ꯑꯩꯅ ꯁꯥꯟꯅ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯅꯨꯄꯤ ꯃꯆꯥ ꯁꯥꯟꯅꯕꯗꯤ ꯑꯩ ꯑꯝꯇꯕꯨ ꯎꯖꯈꯤꯗꯦ ꯑꯗꯨꯒ ꯅꯨꯄꯥ ꯁꯥꯟꯅꯕꯗꯤ ꯑꯩ ꯑꯗꯨꯝ ꯎꯖꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯩꯀꯥꯏꯗꯁꯨ ꯑꯩ ꯒ꯭ꯔꯥꯎꯟꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯝ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯊꯦꯡꯅꯖꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯁꯥꯟꯅꯕ ꯍꯧꯈꯤꯕꯁꯦ 13 ꯌꯔꯁ ꯑꯗꯥꯏꯃꯨꯛ ꯃꯇꯝꯗꯒꯤ ꯍꯧꯖꯔꯛꯑꯦ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯄꯣꯔꯠꯁꯇꯒꯤ ꯑꯩ ꯁꯥꯟꯅꯕ ꯍꯧꯖꯔꯛꯈꯤꯕꯅꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯁꯄꯣꯔꯠ ꯐꯪꯉꯛꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯦ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯇꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯍꯟꯅꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯥꯟꯅꯕꯁꯦ ꯆꯪꯈ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛꯁꯦ ꯃꯥꯡꯍꯧꯕ ꯇꯥꯔꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯝꯕ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯁꯥꯟꯅꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯐꯨꯕ ꯈꯣꯠꯄ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯄꯗ ꯊꯦꯡꯅꯔꯛꯑꯦ ꯑꯗꯣ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯄꯣꯔꯠꯁꯇꯨꯅ ꯑꯩ ꯑꯍꯥꯟꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯐꯨꯠꯕꯣꯜꯁꯦ ꯆꯨꯁ ꯇꯧꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯈꯤ ꯑꯗꯨꯕꯨ ꯑꯩ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯔꯒ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯒ ꯐꯨꯠꯕꯣꯜꯁꯦ ꯁꯥꯟꯅꯕ ꯍꯧꯈꯤꯕ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯑꯩ ꯁꯥꯟꯅꯕ ꯅꯨꯃꯤꯠꯇꯨꯗ ꯁ꯭ꯄꯣꯔꯠꯁꯇꯨꯗ ꯑꯩꯅ ꯁꯥꯟꯅꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕ ꯐꯤꯂꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯟꯖꯣꯏ ꯇꯧꯈꯤꯕꯗꯣ ꯑꯗꯣ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯗꯒꯤ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯐꯨꯠꯕꯣꯜꯁꯦ ꯆꯨꯁ ꯇꯧꯈꯤꯕꯅꯤ ꯍꯣꯏ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅꯁꯨ ꯊꯣꯛꯄ ꯏꯁꯨ ꯑꯃ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯈꯩꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗꯅ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯗꯣꯏꯅೋ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯑꯣꯏꯅ ꯏꯟꯒꯗꯕꯅꯤꯅ ꯇꯧꯔꯒ ꯄꯨꯕ ꯆꯩꯕꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯃꯌꯥꯝꯗꯁꯨ ꯊꯣꯛꯑꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯥꯂꯇꯥ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯦ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯤꯡꯁꯤꯗ ꯑꯩꯅ ꯄꯦꯔꯦꯟꯁꯇ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤꯁꯨ ꯂꯥꯟꯕꯗꯤ ꯅꯠꯇꯦ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯦꯋꯥꯔꯅꯦꯁ ꯂꯩꯇꯕꯁꯦ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯈꯔ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯦ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯤ ꯐꯨꯠꯕꯣꯂꯔꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯐꯥꯎꯗ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯈꯤꯕ ꯂꯩꯇꯕ ꯌꯥꯝꯅ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯌꯥꯏꯔꯤꯄꯣꯛ ꯍꯥꯏꯔꯤꯕ ꯁꯥꯔꯀꯜꯁꯤꯗꯁꯨ ꯅꯨꯄꯤ ꯐꯨꯠꯕꯣꯂꯔꯁꯦ ꯂꯩꯇꯕ ꯑꯗꯒꯤ ꯃꯣꯏꯅ ꯁꯥꯟꯅꯔꯒ ꯏꯟꯗꯤꯌꯥ ꯁꯥꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯖꯣꯕ ꯇꯧꯕ ꯈꯣꯠꯄ ꯁꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯎꯕ ꯐꯪꯗꯕꯅꯤꯅ ꯄꯦꯔꯦꯟꯁꯈꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕ ꯃꯇꯝꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯐꯝ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅ ꯈꯪꯅꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯦꯕꯦꯝ ꯍꯣꯏ ꯍꯥꯏꯕꯗꯤ ꯑꯥꯔꯖꯨꯟ ꯑꯦꯋꯥꯔꯗꯤꯅꯤ ꯑꯗꯒꯤ ꯄꯗꯃꯁꯤꯔꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁꯇ DSP ꯑꯣꯏꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯝꯕ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯏꯆꯦ ꯕꯂꯥ ꯍꯣꯏ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯂꯩꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗꯁꯨ ꯈꯔ ꯑꯦꯋꯥꯔꯅꯦꯁ ꯂꯥꯛꯄꯗꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯦ ꯍꯥꯟꯅꯗꯒꯤꯗꯤ
ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯊꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡꯗ ꯁꯞꯄꯣꯔꯠ ꯇꯧꯔꯦꯅ ꯈꯟꯖꯩ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦꯋꯥꯔꯅꯦꯁ ꯂꯩꯇꯕꯒꯤꯅꯦꯅ ꯈꯟꯖꯩ ꯃꯇꯝꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯋꯥꯔꯅꯦꯁ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯇꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯗꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯑꯁꯂꯇꯥꯒꯤꯁꯨ ꯍꯥꯟꯅ ꯌꯥꯔꯝꯗꯕꯁꯤꯗꯒꯤ ꯌꯥꯔꯛꯈꯤꯕ ꯃꯇꯥꯡꯁꯦ ꯑꯩ ꯃꯇꯥꯡꯗꯒꯤ ꯌꯨꯝꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯗꯨꯝ ꯅꯪ ꯄꯥꯝꯃꯤꯗꯣ ꯇꯧꯖꯔꯣ ꯍꯥꯏꯒꯤꯁꯦ ꯀꯔꯝꯕ ꯃꯇꯥꯡꯗꯤ ꯑꯣꯏꯅꯤ ꯁꯨꯝ ꯁꯥꯟꯅ ꯆꯠꯂꯨꯔ ꯍꯜꯂꯛꯑꯁꯨ ꯑꯗꯨꯝ ꯐꯨꯕ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯗꯨꯝ ꯆꯠꯄ ꯑꯗꯒꯤ ꯉꯥꯡꯉꯁꯨ ꯑꯗꯨꯝ ꯇꯥꯗꯕ ꯁꯨꯝꯕ ꯑꯗꯨꯝ ꯇꯧꯔꯛꯈ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯑꯩꯁꯦ ꯅꯥ ꯌꯥꯝ ꯀꯜꯂꯦ ꯀꯥꯏꯅ ꯌꯥꯝ ꯉꯥꯡꯉꯤ ꯃꯇꯝꯗꯨꯗ ꯏꯀꯥꯏꯕ ꯈꯪꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯉꯥꯡꯅ ꯁꯥꯟꯅꯕ ꯇꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕꯒ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯇꯝꯗꯨꯗꯀꯣ ꯑꯗꯣ ꯁꯨꯝ ꯌꯥꯔꯛꯇꯕꯒ ꯑꯗꯒꯤ ꯑꯩꯅ ꯑꯟꯗꯔ 17 ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ 2008ꯁꯤꯗ ꯑꯩꯅ ꯁꯥꯟꯅ ꯍꯧꯔꯛꯄꯁꯦ 2006 ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯆꯍꯤ ꯑꯅꯤꯒꯤ ꯃꯇꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥ ꯐꯪꯉꯛꯈꯤꯕ ꯑꯗꯒꯤ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯇꯔꯟ ꯑꯃ ꯑꯣꯏꯔꯛꯈꯤꯕꯗꯣ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯝ ꯁꯥꯟꯅꯖꯔꯖꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯈꯤꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯁꯂꯇꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯇꯔꯣꯡꯒꯦꯁ ꯁꯞꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯦ ꯀꯅꯥꯅ ꯑꯣꯏꯔꯤ ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯅꯥꯎꯄꯥꯁꯦ ꯃꯥꯅ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯕꯨꯠ ꯂꯩꯅꯕ ꯄꯩꯁꯥ ꯄꯤꯔꯛꯇꯕ ꯑꯗꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯏꯕꯗꯤ ꯁꯥꯟꯅ ꯆꯠꯄꯁꯦ ꯑꯩ ꯅꯥꯎꯔꯦꯝꯊꯣꯡꯗ ꯁꯥꯟꯅꯔꯦꯕ ꯀ꯭ꯔꯤꯞꯁꯥꯗ ꯑꯣꯖꯥ ꯆꯥꯎꯕꯩ ꯃꯈꯥꯗ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯚꯔꯥ ꯄꯤꯗꯕ ꯈꯣꯠꯇꯕ ꯁꯨꯝꯕ ꯑꯗꯨꯝ ꯈꯠꯅꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯆꯩꯔꯛꯄꯒꯤ ꯀꯞꯄ ꯁꯨꯝꯕ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏ ꯀꯀꯥꯅ ꯑꯗꯨꯝ ꯚꯔꯥ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯐꯨꯠꯕꯣꯜ ꯁ꯭ꯇꯔꯠ ꯂꯩꯕꯤꯔꯛꯄ ꯖꯔꯁꯤ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯖꯔꯅꯤꯁꯤꯗꯗꯤ ꯆꯍꯤ 30 ꯀꯨꯟꯃꯨꯛꯇꯤ ꯁꯨꯖꯜꯂꯦ ꯐꯨꯠꯕꯣꯜꯗ ꯈꯣꯡꯗꯥꯔꯤꯁꯦꯀꯣ ꯁꯤꯒꯤꯁꯤꯗ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃꯗꯤ ꯐꯪꯉꯝꯃꯅꯤ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝꯁꯤꯗ ꯁꯣꯝꯅ ꯃꯥꯏꯜꯁꯇꯣꯟꯅꯤꯅ ꯈꯟꯖꯕ ꯑꯦꯆꯤꯞꯃꯦꯟꯁ ꯈꯔꯁꯦ ꯀꯔꯤ ꯑꯣꯏꯅꯤ ꯍꯣꯏ ꯑꯩ 2018-19ꯗ AIFFꯅ ꯄꯤꯕ ꯐꯨꯠꯕꯣꯂꯔ ꯑꯣꯐ ꯗꯤ ꯏꯌꯔ ꯐꯪꯖꯈꯤ ꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟꯅꯦ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯑꯗꯨ ꯃꯇꯨꯡꯗ 2019-20ꯗ ꯑꯦꯁꯤꯌꯥ ꯍꯥꯏꯕꯗꯤ AFC ꯅ ꯁꯤꯟꯕ ꯐꯨꯠꯕꯣꯂꯔ ꯑꯣꯐ ꯗꯤ ꯏꯌꯔꯒꯤ ꯅꯣꯃꯤꯅꯦꯠ ꯇꯧꯕ ꯐꯪꯖꯈꯤ ꯃꯁꯤ ꯏꯟꯗꯤꯌꯥꯗ ꯅꯨꯄꯥꯗꯁꯨ ꯅꯨꯄꯤꯗꯁꯨ ꯑꯍꯥꯟꯕ ꯐꯨꯠꯕꯣꯂꯔ ꯑꯣꯏꯗꯣꯏꯅꯦ ꯅꯣꯃꯤꯅꯦꯠ ꯇꯧꯁꯦ ꯍꯣꯏ ꯑꯦꯋꯥꯔꯗ ꯐꯪꯕꯨꯗꯤ ꯐꯪꯖꯍꯧꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟꯅꯦꯅ ꯈꯟꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯟ ꯋꯤꯃꯦꯟꯁ ꯂꯤꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨ 2021-22ꯗ ꯑꯩ ꯕꯦꯁ ꯗꯤꯐꯦꯟꯗꯔ ꯑꯦꯋꯥꯔꯗ ꯐꯪꯖꯔꯛꯈꯤ ꯑꯗꯨꯒ 2024ꯗ ꯏꯟꯗꯤꯌꯟ ꯋꯤꯃꯦꯟꯁ ꯑꯦꯆꯤꯚꯔ ꯑꯦꯋꯥꯔꯗ ꯍꯥꯏꯗꯅ ꯑꯦꯋꯥꯔꯗ ꯑꯃꯒ ꯐꯪꯈꯤ ꯑꯗꯨꯒ 2024 ꯅꯕꯦꯝꯕꯔꯗ ꯑꯩ 100 ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯠꯆꯦꯁ ꯁꯥꯟꯅꯕ ꯑꯍꯥꯟꯕ ꯋꯤꯃꯦꯟꯁ ꯐꯨꯠꯕꯣꯂꯔ ꯑꯣꯏꯖꯈꯤ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯗ ꯑꯁꯂꯇꯥꯁꯦ ꯅꯨꯄꯤ ꯈꯛꯇꯪꯒꯤ ꯅꯠꯇꯅ ꯐꯨꯠꯕꯣꯂꯔ ꯀꯃꯟ ꯑꯣꯏꯅ ꯌꯦꯡꯅꯕ ꯃꯇꯝꯗ ꯋꯥꯟ ꯑꯣꯐ ꯗꯤ ꯒ꯭ꯔꯦꯇꯦꯁ ꯐꯨꯠꯕꯣꯂꯔꯅꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯂꯩꯖꯩꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯣ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯖꯔꯅꯤꯁꯨ ꯁꯥꯡꯅꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣ ꯆꯥꯎꯅꯁꯨ ꯂꯧꯔꯤ ꯊꯧꯗꯥꯡ ꯆꯥꯎꯅꯁꯨ ꯂꯧꯔꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯩꯈꯣई प्लेयर अमना थेंगनाबा मेंटल हेल्थ की क्राइसिस मचा अमदे अदुम थेंगनरनी खलेको हाइदि स्पोर्ट्स से माई पाक माई थीबगी जर्नी अमनी सिगी मतांग सिदा मयाम न उरजुदि माई पाक खाक्ता उइदना द माई थीरकप मतम सिदा सिदा कमाइना फावी अदुदुगा सिदा कमाइना कोप तौइ हाइदि स्ट्रेस तो कमाइना हैंडल तौइ तसेंगना हारगदि सिजो अखोई यामना एज अ प्लेयर अमगी यामना कयानि मेंटेन तौदबा यादबा पोषक अमखकनि हाइजनिंगे हाबदि अखोइजे फिटनेस खक्तंगना हेक्ता यादबा मेंटल हेल्थ सिजु याम इम्पोर्टेंट ओइबा तसेंगना हारगदि अखोइना एक्सपेक्टेशन थंबा हाबदि कागनेना खनबा मैच कारक्तबगुंबा कागनेना खनबा टूर्नामेंट अखोइ फाइनल बौ यौरक्तबगुंबा सुंबसे अदुम प्लेयर दसु अदुम थेंगनरिबा ngaktane ai isamangnasu sumba mayama फेस तौरखिबको अदो अइना तसेंगना आइगी ओइना आइगी एक्सपीरियंस की ओइना होय लाइफ हाइबसे स्ट्रगल तोंगान तोंगाले अदुबु नुंगाइतबसे नुंगाइते अदु ओरगसु स्टक तौदबा मफम अमदा हाइबदि आई नुंगाइत्रे ना अदुम खल्लगा स्टक तौदबा तसेंगना हारगदि आइजे डिफेंडर ओइना सानरुबगिसु आइजे मिस्टेक नत्रगा सुमाइना अवाबा नुंगाइतबसे आई अदुम बिगेस्ट तौर चटपा आई सुआ ngamdeba
ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯗꯤꯐꯦꯟꯗꯔ ꯍꯥꯏꯕꯁꯦ ꯑꯩꯅ 100 times ꯁꯦꯞ ꯇꯧꯈ꯭ꯔꯒ one mistake ꯑꯃꯗ ꯒꯣꯜ ꯆꯟꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯖꯤꯁꯟꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯛꯁ ꯌꯥꯝꯅ ꯆꯥꯎꯕ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯑꯩ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯃꯤꯁꯇꯦꯛ ꯇꯧꯈ꯭ꯔꯁꯨ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯈ꯭ꯔꯁꯨ ꯑꯩ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ ꯕꯦꯇꯔ ꯑꯣꯞꯁꯟ ꯀꯩ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤ ꯀꯥꯎꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯑꯩ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯇꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯂꯥꯏꯐꯇ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯀꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯤꯃꯤꯠ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯅꯠꯇ꯭ꯔꯒ ꯍꯞꯇꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯃ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯀꯨꯏꯅ ꯊꯝꯗꯕ ꯁ꯭ꯇꯛ ꯇꯧꯔꯒ ꯊꯝꯗꯕ ꯑꯗꯨꯝ ꯌꯥꯗ꯭ꯔꯒꯗꯤ ꯂꯦꯠ ꯏꯠ ꯕꯤ ꯍꯥꯏꯕꯗꯤ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯅꯧꯕ ꯑꯃ ꯃꯨꯞ ꯑꯣꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯇꯧꯒꯟꯕ ꯊꯕꯛꯅꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯦꯠꯆ ꯄꯣꯔꯕ ꯃꯇꯨꯡꯗꯒ ꯑꯩꯁꯨ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯀꯣ ꯑꯩ ꯁꯥꯟꯅ ꯍꯜꯂꯛꯑꯒ ꯋꯥꯁꯔꯨꯝꯗ ꯌꯥꯝ ꯀꯞꯄꯒ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯏꯃꯥꯟꯅꯕꯤꯈꯩ ꯇꯥꯈꯤꯗ꯭ꯔꯥ ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯁꯣꯏꯔꯒ ꯒꯣꯜ ꯆꯟꯈꯤꯕꯒꯨꯝꯕ ꯑꯩꯅ ꯄꯦꯅꯥꯜꯇꯤ ꯄꯤꯁꯜꯂꯒ ꯄꯣꯕꯒꯨꯝꯕ ꯁꯨꯝꯕ ꯑꯗꯨꯝ ꯗꯤꯐꯦꯟꯗꯔꯅꯤꯅ ꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝꯕꯁꯦ ꯑꯩ ꯀꯞꯄ ꯌꯥꯕ ꯍꯥꯏꯕꯗꯤ ꯃꯦꯕꯤ 10-15 minutes ꯀꯞꯊꯣꯛꯑꯒ ꯔꯤꯂꯤꯁ ꯇꯧꯊꯣꯛꯈꯤꯕ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯑꯗꯨꯗꯨꯒ ꯐꯖꯅ ꯁꯣꯋꯔ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯑꯩ ꯐ꯭ꯔꯦꯁ ꯑꯃꯨꯛ ꯑꯣꯏꯖꯩꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯀꯩ ꯇꯔꯤꯀꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯅꯗ꯭ꯔꯦ ꯃꯨꯞ ꯑꯣꯟ ꯇꯧꯕꯒꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯒꯤ ꯀꯩꯅꯣ ꯖꯔꯅꯤꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯦ ꯉꯝꯃꯔꯣꯏ ꯇꯣꯛꯑꯒꯦ ꯀꯥꯏꯅ ꯈꯟꯈꯤꯕ ꯃꯇꯥꯡ ꯌꯥꯎꯕ꯭ꯔꯥ ꯁꯦ ꯁꯨꯝꯕ ꯃꯇꯝꯁꯤꯗꯀꯣ ꯑꯩꯅ ꯈꯟꯈꯤꯕ ꯃꯇꯥꯡ ꯍꯣꯏ ꯑꯩ ꯏꯟꯖꯔꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯇꯝꯗꯨꯗ ꯑꯩ 2015-16 ꯁ꯭ꯋꯥꯏꯗꯅꯦ ꯑꯩꯅ ꯅꯤ ꯏꯟꯖꯔꯤ ꯑꯣꯏꯈꯤꯕꯁꯦ ꯑꯗꯣ ꯑꯌꯥꯝꯕ ꯄ꯭ꯂꯦꯌꯔꯁꯦ ꯅꯤ ꯏꯟꯖꯔꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯀꯝꯕꯦꯛ ꯇꯧꯔꯛꯇꯕ ꯋꯤꯃꯦꯟ ꯐꯨꯠꯕꯣꯂꯔꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯔꯤꯍꯦꯞ ꯇꯧꯔꯒ ꯀꯝꯕꯦꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯒꯤꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯔꯤꯍꯦꯞ ꯇꯧꯅꯕ ꯄꯩꯁꯥ ꯂꯩꯇꯕꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯂꯥꯛꯑꯒ ꯏꯟꯖꯔꯤ ꯑꯣꯏꯔꯒ ꯍꯟꯈꯤꯕ ꯑꯗꯨꯗꯒꯤ ꯁꯥꯟꯅꯗꯕꯤꯗ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕ ꯑꯗꯨꯅ ꯃꯤꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯒ ꯌꯥꯎꯈꯤ ꯅꯤ ꯏꯟꯖꯔꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯅꯪ ꯂꯣꯏꯔꯦ ꯅꯪ ꯄꯨꯟꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅ ꯉꯝꯃꯔꯣꯏ ꯁꯤ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯔꯥ ꯑꯩ ꯒꯤꯞ ꯑꯞ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯇꯁꯨ ꯑꯩꯁꯦ ꯔꯤꯍꯦꯞ ꯇꯧꯅꯕꯒꯤ ꯁꯨꯇꯤ ꯄꯤꯕꯤꯔꯛꯇꯕ ꯑꯗꯒꯤ ꯑꯣꯐꯤꯁꯇ ꯑꯞ ꯗꯥꯎꯟ ꯇꯧꯔꯛꯄꯒꯤ ꯑꯗꯩ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯟꯖꯔꯤꯁꯦ ꯌꯥꯝꯅꯁꯨ ꯁꯦꯔꯤꯌꯁ ꯏꯟꯖꯔꯤ ꯑꯣꯏꯈꯤꯕ ꯃꯦꯕꯤ 6-7 months ꯔꯤꯍꯦꯞ ꯇꯧꯒꯗꯕ ꯑꯗꯨꯅ ꯑꯗꯨ ꯃꯇꯥꯡꯗ ꯑꯩ ꯒꯤꯞ ꯑꯞ ꯇꯧꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯇꯦꯛ ꯑꯃꯗꯤ ꯌꯥꯎꯒꯤ ꯍꯥꯏꯕꯗꯤ ꯇꯣꯛꯑꯒ ꯑꯩ ꯔꯦꯜꯋꯦ ꯊꯕꯛꯁꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯀꯥꯏꯅ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯈꯤꯕꯗꯣ ꯐꯨꯠꯕꯣꯜꯁꯦ ꯑꯗꯨꯅ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯇꯝꯁꯦ ꯑꯩꯉꯣꯟꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯌꯨꯝꯗ ꯐꯖꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯗꯕꯗꯣ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯁꯨ ꯆꯥꯛꯆꯪꯗꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯋꯦ ꯑꯩ ꯐꯨꯠꯕꯣꯜꯒꯤꯗꯃꯛꯇ ꯄꯣꯛꯂꯛꯄꯅꯦ ꯑꯗꯨꯅ ꯑꯩ ꯔꯦꯜꯋꯦꯒꯤ ꯊꯕꯛꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯐꯨꯠꯕꯣꯜꯁꯦ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯑꯃꯨꯛ ꯑꯩ ꯑꯗꯨꯃꯥꯏꯅ ꯔꯤꯍꯦꯞ ꯇꯧꯔꯒ ꯑꯃꯨꯛ ꯀꯝꯕꯦꯛ ꯇꯧꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯗ ꯌꯥꯝꯅ ꯀꯃꯟꯃꯛꯇꯤ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯦꯕ ꯑꯁꯥꯂꯇꯥꯅ ꯍꯧꯖꯤꯛ ꯁꯦꯌꯔ ꯇꯧꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯁ ꯃꯌꯥꯝ ꯌꯪ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤना ꯀ꯭ꯂꯕ ꯃꯆꯥꯗ ꯁꯥꯟꯅꯔꯨꯔꯒ ꯀ꯭ꯂꯕ ꯃꯈꯟꯗ ꯁꯨꯝ ꯁꯥꯟꯅꯔꯨꯔꯒ ꯀꯩꯅꯣ ꯑꯃꯒ ꯃꯪꯂꯥꯟ ꯑꯃꯒ ꯁꯥꯟꯅꯔꯨꯔꯒ ꯁꯨꯃꯥꯏꯅ ꯏꯟꯖꯔꯤ ꯇꯧꯔꯒ ꯇꯣꯛꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯔꯤꯍꯦꯞ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯥꯂꯇꯥ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯒꯠꯂꯛꯏꯕ ꯄ꯭ꯂꯦꯌꯔꯁꯤꯡꯗ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯅꯤꯡꯉꯤ ꯍꯣꯏ ꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯒꯨꯝꯕ ꯐꯨꯠꯕꯣꯜꯁꯦ ꯏꯁꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯠꯇ꯭ꯔꯒ ꯐꯨꯠꯕꯣꯜꯁꯦ ꯏꯁꯥꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯟꯖꯔꯤꯁꯦ ꯐꯅꯌꯥꯝ ꯆꯥꯎꯕ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯝ ꯔꯤꯍꯦꯞ ꯇꯧꯔꯒ ꯀꯝꯕꯦꯛ ꯇꯧꯕ ꯉꯝꯒꯅꯦꯕ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯄꯦꯔꯦꯟ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯀꯩꯒꯨꯝꯕ ꯑꯩꯁꯦ ꯄꯩꯁా ꯊꯣꯛꯇ ꯇꯥꯔꯗꯤ ꯔꯤꯍꯦꯞ ꯇꯧꯅꯕ ꯄꯩꯁꯥ ꯑꯩꯉꯣꯟꯗ ꯂꯩꯔꯣꯏꯗꯣꯏꯅꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯞꯄꯣꯔꯠ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯁꯥꯟꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯐꯪꯉꯛꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯟꯖꯔꯤ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯅꯪ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯔꯨꯞ ꯌꯥꯎꯖꯕꯒꯗꯣ ꯀꯛꯊꯠꯂꯒ ꯑꯩꯉꯣꯟꯗ ꯔꯤꯍꯦꯞꯀꯤ ꯄꯩꯁꯥ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩ ꯃꯇꯝꯗꯨꯗ ꯔꯦꯜꯋꯦ ꯊꯕꯛ ꯇꯧꯔꯁꯨ ꯑꯩ ꯖꯨꯅꯤꯌꯔ ꯀ꯭ꯂꯥꯔꯛꯇ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯁꯦꯂꯔꯤꯁꯤꯅ ꯏꯅꯐ ꯑꯣꯏꯗꯕꯗꯣ ꯑꯩꯒꯤ ꯔꯤꯍꯦꯞꯁꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯣꯠꯅꯕ ꯔꯤꯍꯦꯞ ꯇꯧꯕꯗꯨꯗꯤ ꯑꯩꯒꯤ
ꯍꯥꯔꯗ ꯋꯥꯔꯛꯅꯦ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠ ꯑꯃꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯜꯂꯦ ꯑꯅꯤꯃꯛꯁꯦ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯗꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗꯒꯤ ꯈꯤꯇꯪ ꯊꯩꯗꯣꯔꯛꯑꯒ ꯑꯩꯈꯣꯏ ꯑꯁꯥꯂꯇꯥ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯐꯝ ꯃꯌꯥꯝꯗ ꯆꯠꯂꯝꯃꯤ ꯇꯣꯔꯅꯥꯃꯦꯟ ꯃꯌꯥꯝꯁꯨ ꯁꯥꯟꯅꯔꯦꯀꯣ ꯃꯐꯝ ꯃꯌꯥꯝꯗ ꯆꯠꯂꯝꯃꯅꯤ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯐꯥꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯉꯒ ꯂꯩꯍꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯋꯥꯕꯗ ꯑꯣꯏꯕ ꯌꯥꯏ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯕ ꯌꯥꯏ ꯁꯤꯁꯦ ꯀꯔꯝꯕꯅ ꯍꯧꯖꯤꯛꯁꯦ ꯈꯜꯂꯦ ꯑꯩ ꯅꯨꯡꯉꯥꯏꯕꯗꯗꯤ 2018-19ꯗ ꯁꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯖꯨꯅꯤꯌꯔ ꯄ꯭ꯂꯦꯌꯔ ꯉꯥꯛꯇ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯤ ꯁꯗꯟꯂꯤ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯄꯨꯔꯥ ꯆꯦꯟꯖꯦꯁ ꯑꯣꯏꯈꯤꯕꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯗꯥꯎꯠ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯤ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯦꯕꯦ ꯃꯣꯏꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯗꯨꯝ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯑꯗꯨꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯗꯟꯂꯤ ꯇꯤꯝꯁꯤꯁꯨ ꯂꯣꯏꯅꯃꯛ ꯆꯦꯟꯖ ꯇꯧꯕꯒꯤ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯋꯥꯖꯕ ꯑꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯈꯩꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯇꯝ ꯑꯣꯏꯌꯦꯕ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯉꯥꯡꯈꯩꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯔꯒ ꯃꯣꯏꯒꯤ ꯍꯥꯔꯗ ꯋꯥꯔꯛ ꯑꯗꯒꯤ ꯑꯩꯅ ꯃꯣꯏꯗ ꯊꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯑꯗꯨꯃꯛ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯃꯦꯠꯁꯇꯣ ꯇꯣꯔꯅꯥꯃꯦꯟꯗꯣ ꯑꯩꯈꯣꯏ ꯆꯦꯝꯄꯤꯌꯟ ꯑꯣꯏꯖꯈꯤꯕ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯑꯗꯨꯝ ꯀꯥꯎꯕ ꯉꯝꯗꯕ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯑꯩ ꯁꯨꯝ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏ 2022ꯗ AFCꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯍꯣꯁ ꯇꯧꯈꯤꯕꯀꯣ ꯀꯣꯚꯤꯗꯀꯤ ꯃꯇꯝꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯁꯦ 6 ꯃꯟꯊꯁꯦ ꯀ꯭ꯋꯥꯔꯦꯟꯇꯤꯟꯗ ꯂꯩꯔꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤ ꯃꯇꯝꯗꯨꯗ ꯃꯄꯥꯟ ꯑꯃꯐꯥꯎ ꯊꯣꯛꯍꯟꯗꯦ ꯑꯩꯈꯣꯏꯁꯦ ꯍꯣꯇꯦꯜ ꯇꯨ ꯒ꯭ꯔꯥꯎꯟ ꯇꯨ ꯍꯣꯇꯦꯜ ꯁꯨꯃꯥꯏꯅ ꯑꯗꯨꯝ 6 ꯃꯟꯊꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯦꯛꯁꯄꯣꯖꯔꯁꯦ ꯃꯐꯝ 3-4ꯗ ꯆꯠꯂꯦ ꯑꯗꯨ ꯃꯐꯝ 3-4ꯗ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯇꯦꯁꯁꯦ ꯇꯧꯔꯒ ꯆꯠꯂꯤꯅꯦ ꯍꯜꯂꯛꯄꯗꯁꯨ ꯇꯧꯔꯤꯅꯦ ꯑꯗꯨ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚꯁꯦ ꯀꯅꯥꯒꯨꯝꯕ ꯄ꯭ꯂꯦꯌꯔ ꯑꯃꯠꯇ ꯑꯣꯏꯈꯤꯗꯦꯕ ꯑꯗꯨꯒ ꯇꯣꯔꯅꯥꯃꯦꯟꯁꯦ ꯍꯧꯔꯝꯗꯥꯏ ꯑꯩꯈꯣꯏ ꯕ꯭ꯔꯥꯖꯤꯜꯗꯒꯤ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯃꯨꯝꯕꯥꯏꯗ ꯍꯜꯂꯛꯑꯦꯕ ꯃꯨꯝꯕꯥꯏꯗ ꯍꯜꯂꯛꯄꯁꯦ ꯃꯨꯝꯕꯥꯏꯗ ꯇꯥꯕ ꯃꯇꯝꯅꯦꯕ ꯑꯗꯨꯒ ꯉꯁꯤ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯋꯦ ꯑꯗꯨꯗꯐꯥꯎ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗ꯭ꯔꯦꯕ ꯅꯣꯡꯉꯥꯜꯂꯒ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕ ꯍꯌꯦꯡ ꯃꯊꯪꯁꯦ ꯃꯦꯠꯆ ꯂꯩꯕ ꯅꯣꯡꯉꯥꯜꯂꯒ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕ ꯃꯇꯝꯁꯤꯗ ꯄ꯭ꯂꯦꯌꯔ ꯑꯃ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯦꯠꯆ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ 3-4 ꯑꯥꯋꯔꯁꯀꯤ ꯃꯃꯥꯡꯗ ꯀꯣꯚꯤꯗ ꯇꯦꯁ ꯑꯃꯨꯛ ꯇꯧꯒꯗꯕ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕ ꯃꯇꯝꯁꯤꯗ 7 ꯄ꯭ꯂꯦꯌꯔ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈ꯭ꯔꯦꯕ ꯑꯣꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯐꯥꯔꯁ ꯃꯦꯠꯆ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ 7 ꯄ꯭ꯂꯦꯌꯔ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯑꯣꯏꯔꯛꯄꯒꯤꯗꯨꯗꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟꯗ ꯊꯝꯈ꯭ꯔꯒ ꯑꯗꯨꯒ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕꯗ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯐꯥꯔꯁ ꯃꯦꯠꯆꯇ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯃꯦꯠꯆꯇꯨꯗ ꯄ꯭ꯂꯦꯌꯔ 2 ꯐ꯭ꯔꯦꯛꯆꯔ ꯑꯣꯏꯔꯛꯈ꯭ꯔꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚꯇ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯅꯕ ꯐꯪꯈꯤꯗꯦꯕ ꯇꯣꯔꯅꯥꯃꯦꯟꯗꯣ ꯏꯟꯗꯤꯌꯥꯅ ꯍꯣꯁ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯈꯤꯕ ꯍꯣꯏ ꯑꯩꯈꯣꯏ 23 ꯄ꯭ꯂꯦꯌꯔꯗꯨꯗ 19 ꯄ꯭ꯂꯦꯌꯔ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯨꯕ ꯑꯗꯒꯤ ꯀꯩꯒꯨꯝꯕ AFCꯗꯣ ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯐꯥꯎꯕ ꯆꯪ ꯇꯥꯔꯒꯗꯤ ꯋꯥꯔꯜ ꯀꯞ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕꯒꯤ ꯆꯥꯡꯁ ꯌꯥꯝ ꯋꯥꯡꯅ ꯂꯩꯈꯤꯕꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕ ꯃꯇꯝ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨꯝ ꯅꯠꯇꯕ ꯀꯣꯚꯤꯗꯇꯒꯤ ꯑꯩꯈꯣꯏꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯅꯤ ꯑꯗꯨꯕꯨꯗꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯌꯥꯝ ꯑꯐꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯣꯏꯇꯥꯔꯁꯨ ꯀꯣꯚꯤꯗꯅ ꯑꯗꯨꯝ ꯋꯥꯈꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯄ꯭ꯂꯦꯌꯔꯁꯈꯩꯁꯨ ꯃꯁꯥ ꯐꯈ꯭ꯔꯕ ꯄ꯭ꯂꯦꯌꯔꯁ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯗꯨꯗꯣ ꯍꯥꯏꯗꯤ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯀꯣꯚꯤꯗꯁꯦ ꯑꯗꯨꯁꯨ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯋꯥꯔꯜ ꯀꯞ ꯐꯥꯎ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯌꯥꯕꯒꯤ ꯃꯇꯥꯡꯗ ꯂꯩꯔꯝꯃꯤꯅꯤ ꯁꯤꯒꯤꯁꯤꯗ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜꯒꯤ ꯁ꯭ꯇꯦꯇꯁꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯗ ꯍꯥꯏꯔꯁꯨꯀꯣ ꯅꯨꯄꯤꯒꯤ ꯋꯥꯔꯜꯗ ꯍꯥꯏꯔꯁꯨ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜꯒꯤ ꯁ꯭ꯇꯦꯇꯁꯁꯦ ꯀꯃꯥꯏꯅ ꯂꯩꯌꯦꯅ ꯈꯟꯕꯤ ꯑꯁꯥꯂꯇꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯑꯣꯡꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯒ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯊꯥꯏꯅꯗꯤ ꯑꯦꯛꯁꯄꯣꯖꯔꯁꯦ ꯌꯥꯝ ꯐꯪꯗꯦꯕ ꯃꯄꯥꯟ ꯂꯝꯗ ꯁꯥꯟꯅ ꯆꯠꯄꯒꯤ ꯆꯥꯡꯁꯁꯨ ꯐꯪꯗꯦ ꯑꯗꯒꯤ IWL ꯍꯥꯏꯕꯗꯤ ꯁꯤꯖꯟꯁꯤꯁꯨ ꯊꯥ ꯑꯃꯒꯨꯝꯕ 45 ꯗꯦꯖꯀꯨꯝꯕ ꯈꯛꯇꯪ ꯑꯣꯏꯔꯝꯃꯦ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯇꯤ ꯑꯣꯜꯃꯣꯁ 5 ꯃꯟꯊꯁꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯁꯜꯂꯛꯄ ꯑꯗꯒꯤ ꯄ꯭ꯂꯦꯌꯔꯈꯩꯁꯤꯁꯨ ꯂꯣꯏꯅꯃꯛ ꯁꯦꯗꯨꯜꯁꯦ ꯇꯥꯏꯠ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯃꯣꯏꯗ ꯐꯤꯠꯅꯦꯁꯀꯤ ꯂꯦꯚꯦꯜꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯥꯏ ꯑꯣꯏꯔꯦ ꯑꯗꯒꯤ ꯏꯟꯇꯦꯟꯁꯤꯇꯤꯁꯨ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯥꯏ ꯑꯣꯏꯅ ꯁꯥꯟꯅꯕ ꯉꯝꯃꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯩ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯣꯊꯔꯤ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯖꯅ ꯑꯣꯏꯗ꯭ꯔꯤꯅ ꯑꯩ ꯊꯝꯖꯅꯤꯡꯉꯦ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝꯅ ꯐꯒꯠꯂꯦꯅ
ꯈꯜꯂꯦ ꯁꯤꯒꯤꯁꯦ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯅꯨꯄꯥꯒꯤ ꯇꯤꯝꯒ ꯅꯨꯄꯤꯒꯤ ꯇꯤꯝꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯅꯨꯄꯥꯒꯤ ꯇꯤꯝꯁꯤꯅꯁꯨ ꯍꯦꯟꯅꯁꯨ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯚꯤꯖꯤꯕꯜ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯅꯨꯄꯥꯒꯤ ꯇꯤꯝꯅꯁꯨ ꯑꯣꯏꯒꯜꯂꯤꯗꯅ ꯁꯤꯒꯤꯁꯤꯗ ꯍꯥꯏꯐꯦꯠ ꯄꯦꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯂꯩꯕ꯭ꯔꯥ ꯅꯨꯄꯤꯒ ꯅꯨꯄꯥꯒꯒꯤꯁꯦ ꯀꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯐꯦꯠ ꯈꯪꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯦꯠꯅꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ 100%ꯗ ꯅꯨꯄꯤꯅ ꯐꯪꯉꯤꯕ ꯄꯦ ꯑꯁꯤ 10-15% ꯀꯨꯝꯕ ꯈꯛꯇꯪ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯆꯦꯟꯖ ꯄꯨꯔꯛꯀꯦ ꯍꯥꯏꯔꯗꯤ ꯑꯁꯂꯇꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯗꯤ ꯆꯦꯟꯖ ꯄꯨꯔꯛꯀꯅꯤꯅ ꯈꯟꯕꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯣꯏꯒꯤ ꯑꯟꯁꯔꯁꯦ ꯀꯩ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯋꯤꯃꯦꯟꯁ ꯐꯨꯠꯕꯣꯂꯔꯁꯤꯡꯁꯦ ꯋꯤꯃꯦꯟꯁ ꯐꯨꯠꯕꯣꯜ ꯌꯦꯡꯅꯕ ꯀ꯭ꯔꯥꯎꯗꯁꯦ ꯂꯩꯇꯕꯁꯦ ꯑꯗꯒꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯐꯪꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯤꯚꯤꯗ ꯊꯥꯔꯁꯨ ꯃꯤ ꯌꯥꯝꯅ ꯌꯦꯡꯕꯤꯗꯕꯒꯨꯝꯕ ꯁꯨꯝꯕ ꯑꯣꯏꯕꯅꯤꯅ ꯋꯤꯃꯦꯟꯁ ꯐꯨꯠꯕꯣꯜꯗꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯑꯔꯟ ꯇꯧꯅꯕ ꯀꯩꯁꯦ ꯂꯝꯕꯤꯁꯦ ꯂꯩꯇꯕꯅꯤꯅꯅꯦ ꯑꯗꯨꯝ ꯋꯤꯃꯦꯟꯁ ꯐꯨꯠꯕꯣꯜꯗ ꯌꯦꯡꯁꯤꯟꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯍꯟꯊꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯂꯦꯕꯔꯁꯦ ꯅꯨꯄꯥꯅ ꯄꯤꯔꯤꯕ ꯆꯥꯡꯗ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯤꯁꯨ ꯄꯤꯔꯤꯅꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯄꯦꯔꯦꯟꯁꯇ ꯈꯛꯇꯪ ꯅꯨꯄꯥꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗꯗꯤ ꯌꯥꯔꯒ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯤꯁꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯪꯖꯕꯩ ꯋꯥꯅꯤ ꯑꯦꯖ ꯑꯦ ꯄꯦꯔꯦꯟꯁ ꯑꯩ ꯄꯦꯔꯦꯟꯁ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯀꯩꯝꯇꯕꯨ ꯀꯥꯟꯅꯗ ꯇꯥꯔꯒꯗꯤ ꯑꯩ ꯀꯩꯁꯨꯝ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯥꯟꯅꯍꯟꯅꯤꯡꯉꯣꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗꯁꯨ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯉꯥꯏꯔꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯍꯧꯒꯠꯂꯛꯏꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯒꯦ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯂꯣꯏ ꯈꯪꯉꯦꯕ ISLꯗ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯜꯂꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯆꯦꯟꯖ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯗꯤ ꯕꯣꯜ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯒꯤꯅ ꯇꯧꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯔꯤ ꯂꯩꯅꯕꯗ ꯁꯤꯁꯦ ꯊꯝꯖꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯁꯥꯟꯅꯧ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ ꯑꯩꯅ ꯐꯣꯔꯁ ꯇꯧꯕꯁꯨ ꯌꯥꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯩ ꯐꯪꯉꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯏꯁꯥꯗ ꯑꯩꯅ ꯆꯠꯍꯜꯂꯤꯕ ꯂꯦꯕꯔ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯁꯤ ꯌꯨꯁ ꯇꯧꯈꯤꯕ ꯃꯇꯝ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯐꯪꯉꯤꯕ ꯄꯦꯁꯤꯒ ꯆꯥꯟꯅꯗꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯥꯎꯠꯂꯤ ꯑꯉꯥꯡ ꯍꯧꯒꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯕꯣꯜ ꯁꯥꯟꯅꯔꯗꯤ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯑꯗꯨ ꯑꯣꯏꯍꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯝ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯋꯥꯔ ꯍꯥꯎꯁꯅꯤ ꯍꯥꯏꯔꯅꯤꯀꯣ ꯅꯨꯄꯤ ꯄ꯭ꯂꯦꯌꯔꯗꯁꯨ ꯅꯨꯄꯥ ꯄ꯭ꯂꯦꯌꯔꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯐꯨꯠꯕꯣꯜꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯀꯃꯥꯏꯅ ꯂꯩꯌꯦꯅ ꯎꯕꯤ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯑꯩꯅ ꯈꯟꯕꯗꯗꯤ 100ꯗ 50%ꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯅ ꯑꯗꯨꯝ ꯇꯧꯋꯦꯅ ꯈꯜꯂꯦ ꯑꯇꯩ ꯀꯩꯁꯤꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯈꯔ ꯍꯥꯞꯄꯒ ꯑꯣꯏꯕꯒꯤ ꯋꯥꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔ ꯃꯆꯥꯁꯦ ꯅꯨꯄꯤ ꯐꯨꯠꯕꯣꯂꯔꯗꯤ 14-15ꯗꯤ ꯑꯗꯨꯝ ꯇ꯭ꯔꯥꯏꯌꯦꯜ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯨꯕꯨ ꯁꯦꯂꯦꯛꯁꯟ 11-12ꯇꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄ꯭ꯂꯦꯌꯤꯡ 11 ꯁꯥꯟꯅꯕꯁꯤꯗ 5-6 ꯄ꯭ꯂꯦꯌꯔꯗꯤ ꯄ꯭ꯂꯦꯌꯤꯡ 11 ꯑꯗꯨꯝ ꯁꯥꯟꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯗꯣꯃꯤꯅꯦꯠ ꯇꯧꯋꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯌꯥꯝ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯌꯥꯝ ꯆꯥꯎꯅꯁꯨ ꯂꯩꯔꯤꯅꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯏꯟꯗꯤꯌꯥꯒꯤ ꯐꯨꯠꯕꯣꯜꯗ ꯌꯦꯡ ꯇꯥꯔꯗꯤꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤꯁꯦ ꯄꯦꯔꯦꯟꯁꯇꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯆꯥꯈꯩꯁꯤꯡꯁꯦ ꯌꯣꯛꯈꯠꯁꯤ ꯍꯥꯏꯇꯥꯔꯗꯤ ꯑꯍꯥꯟꯕ ꯊꯧꯗꯥꯡꯁꯦ ꯑꯗꯨꯝ ꯄꯦꯔꯦꯟꯁꯇ ꯑꯗꯒꯤ ꯑꯣꯏꯔꯒ ꯁ꯭ꯄꯣꯟꯁꯔꯁꯇ ꯀꯔꯤꯗ ꯃꯊꯪ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯋꯥꯔꯤꯁꯦ खितंग ꯊꯩꯗꯣꯔꯛꯑꯒ खितंग ꯂꯥꯏꯠ ꯑꯣꯏꯅ ꯍꯧꯖꯤꯛ खितंग ꯁꯤरियꯁ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯁꯥꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯋꯥꯔꯤ ꯉꯥꯛꯇꯅꯦ ꯑꯗꯣ ꯉꯁꯥꯏ ꯑꯁꯂꯇꯥꯒꯤꯁꯦ ꯁꯥꯟꯅꯕꯗꯒꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃꯦꯒꯥꯖꯤꯟꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯒ꯭ꯂꯦꯃꯔ ꯋꯥꯔꯜꯗꯁꯨ ꯃꯌꯥꯝꯅꯁꯨ ꯀꯚꯔ ꯇꯧꯈ꯭ꯔꯦ ꯀꯚꯔ ꯐꯣꯇꯣꯗꯒ ꯌꯥꯎꯗꯅ ꯐꯤꯆꯔ ꯁ꯭ꯇꯣꯔꯤ ꯃꯌꯥꯝꯒ ꯇꯧꯗꯅ ꯇꯧꯈ꯭ꯔꯦꯀꯣ ꯑꯦꯋꯥꯔꯗꯀ ꯐꯪꯗꯅ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏ ꯐꯣꯇꯣꯁꯨꯠꯀ ꯇꯧꯈ꯭ꯔꯒ ꯁꯨꯃꯥꯏꯅꯒ ꯀꯚꯔꯒ ꯇꯧꯗꯅ ꯇꯧꯔꯛꯄꯁꯦ ꯍꯥꯟꯅꯒꯤ ꯁꯦꯗ꯭ꯌꯨꯜꯗꯩꯗꯤ ꯇꯣꯉꯥꯟꯕꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯝꯇꯪ ꯑꯃꯅꯤꯛꯇ ꯍꯥꯏꯕꯤꯒꯦꯔꯥ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯦ ꯑꯩꯒꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯍꯣꯏ ꯍꯔꯥꯎꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯌꯥꯝ ꯍꯩꯅꯗꯕ ꯌꯥꯝ ꯑꯣꯛꯋꯥꯔꯗ ꯑꯣꯏꯍꯟꯕꯗꯣ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅ ꯇꯧꯅꯕ ꯍꯥꯏꯔꯛꯄ ꯄꯣꯁꯁꯨ ꯑꯩꯅ ꯍꯦꯛ ꯇꯧꯕꯗ ꯇꯥꯗꯕꯒꯨꯝꯕ ꯑꯗꯨꯅ ꯄꯨꯡ ꯑꯃꯗ ꯂꯣꯏꯁꯤꯟꯒꯗꯕ ꯁꯨꯠꯁꯦ ꯀꯩ ꯍꯥꯏꯅꯤ ꯄꯨꯡ 2-3ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯪꯕꯒ ꯌꯥꯎꯈꯤꯕ ꯑꯗꯨꯝ ꯌꯥꯎꯈꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯗ ꯀꯩꯅꯣ ꯁꯨꯝ ꯅꯤꯡꯁꯤꯡꯍꯧꯕ ꯁꯨꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃ ꯑꯅꯤ ꯁꯤꯁꯦ ꯀꯔꯝꯕꯒꯤꯗ ꯌꯥꯎꯈꯤ ꯈꯤꯇꯪ ꯄꯟꯕꯤ ꯌꯥꯒꯗ꯭ꯔꯥ
एल मैगजीन की तौजग्रे हिंदुस्तान टाइम की तौजग्रे अतैदी लोकल हाइतारे अदुंबा ngakta oige एल की दने में यामना फजन जो सखा हौरीजे मैगजीन दे यावबदको सुजिक अतुगा अतोबा सुम ब्रांड एंडोर्समेंट्स को मरी तौबा लेब्रा कमाई कमाई आई से एडिडास की 3 years कुंबा अदाना ओइरमबने अदो हंतक चहीदा लोइरे हाइतारे लोइग्रे अदुगा कइनोगी लेथोरगा ngसाइगी अखोगी क्वेश्चन नोइना रिपीट फायर हाइतारेको रिपीट फायर मक्स नते जस्ट क्वेश्चन नोइना हाम खलकपदो अदुम हाइबियोबको असलता ना फुटबॉलर ओइरमदा तादी करी ओइरम याय आइदी तसेंगना बोन सानद्रे ममांगदा लो तमगेना खलमे अदुना मे बी लॉयर असलता की विजन जे ड्रीम जे कइने नोइनी आइगे ड्रीम से वर्ल्ड कप क्वालिफाई ओइबने अदुगा असलता ना फुटबॉल प्रैक्टिस तो नत्र सानद्र मतम द हॉबी जे करी ओइ कुक कुकिंग करी तोंबीगे अदुम आई थंदा लेबनी आइना तोंगिंग बाई अदुम अदुना आइगी हॉबी जे सिदा होय आइजनिगे करी चाबदी करी जिना खाइदे हेना पामजे आइना पामजाबदी इरोमगा कांगसोइगा आई पा होय होय अदुदुगा असलता से अखोइना केनो पेट की पेरेंट नी न जो हाई को असलता की पेट केजे करी होय ममिंग कई कबुगा आइगी आई कोकोने माय ममिंग से अदुगा लासा एप्सो ब्रिड से होय अदुगा असलता ना कईगुंबा खोगी जिनी लेदना जिनी की 3 विशेस का पीदना को 3 विशेस से पीता दी विश अहुम जे कई ने ना नीगने अगर अहम नीगदी वर्ल्ड कप क्वालिफाई होइबदुमा अदुगा अइगिजे अनाबा अमतबो यावदबा हाइबदी इंजरी होइदबा अमगा अदुगा अइगी पेरेंट्स से इमा बाबा सुना लैबजिगा अदुगा ngसाइगी सिदा अखोइना होनबा कनबा सिदा डाइटिंग जे याम चावब रोल अम लौइ को साफाबा खतन नतना सिगी सिदा डाइटिंग की टिप्स अहम खतन हाइबि डाइटिंग से अइना थमजौ हायरगदी ऑयली फ्री होइबा चिंजाक चाबीबा मसाला यावदबा अदुगा यारिङै कयानि लोइनमक सुनबा हाइबदी प्रोटीन कार्ब्स मल्टीविटामिन लोइनमक सुनबा चानबा होनबसे सी थमजनी अदुगा लम मयाम से चलुरे लम मयाम से दगी असलता ना यामना सिमर याम खोइदा जे न खनगी लम जे करियोनी टर्की से याम नुंगाइना खले हाइबदी वेदर सु होय अदुगा लसलकपसे को ngसाइगी अखोइना हाइबदो हेदी लाइबक थीबा हाइगदा नपीमचा प्लेयर से अनंबा लुहोंगबा मतुंगदा नत्र खितंग चावखलकपा टाइमिंगदा सानरमगा सानबा तोखिबा म्याम यावे सिगी मतांगदा करी हाइबिनिंग असलताना अइना हाजनिंगबदी मयुम पालबा मतुंगदा तोखिबसिंगदी अइ याम थेंगनगरेबको अइ सानमिनबदसु म्याम थेंगने हाबदी तसेंगनागदी मोइना मयुम पांड्रिगी ममांगदा मोइना खंगनरिबा मीसिना युम पालजु सानहनगनी हाइबगी थाजबा अमा थम्मगा युम पानगरब मतुंगदा सडनली तोखिबसु अदुम यावगिबा अइना हाइनिंगिना सी होय इमुंग मनुंगिसु यामना इमुंग मनुंगदसु यामना डिपेंड तौवे सी साना मतुंग युम पालब मतुंगदा सानबा हाइबसे तसेंगनागदी एग्जांपल ओइना मेरीकोम मा मयुम पालब मतुंगदा ngaktane मा वर्ल्ड बॉक्सिंग चैंपियन ओइबा मयाम अदो इमुंग मनुंगी सपोर्ट अमा यावदना अइना साननिंगे हाइदुनसु युम पालब मतुंगदा हेक्ता सानबा हाइबसे हेक्ता यारक्तबा सुंबसु अदुम लै अदुबु यारिङै मागी पार्टनर से सिजिना मागी पास से माजे कमायना हौरकपनो मा कमायना फुटबॉल सानरी नत्रगा माना होनजरप मयामजे खंगबीरगा सानबा मयुम पालब मतुंगदजु प्लेयर सिना साननिंगबो ओइर तारगदी अदुम सानहन नबा होनबीबा तसेंगनारगदी अदुगा लैरमिबा इमुंगदुनसु हाइबदी मागी मकुबोक मनेमपोक हाइतारे अदुनसु इमौसिना साननिंग तादी सानहन से हाइबगी सपोर्ट अमा अदुमाइना थमजनिंगे अदुगा सिगिसिदा मयामना नुपीगी फुटबॉलर सिंगदरी रोल मॉडल अमोइना चावना लैरिनिको असलताना अदुना हौगलकलिबा नुपीमचा सिंगसिदा मोइदा पिनिंगबा मेसेज से करी ओइनी तसेंगना हारगदी हौजिक हौगलैबा आंगांसिंगा अखोइगी जेनेरेशनगा यामनादी खेनेबा अदु वर्गसु आइना मोइदा हाइजनिंगबा हारगदी होय जेनेरेशन चेंज तौरकपगिबुदी तौरकपगिने अदु वर्गसु मतम से याम मांगहलेबा मतम मांगहंदबा मतमगी वैल्यू याम खंगना चपीबा अदुगा पर्सनल लाइफ का प्रोफेशनल लाइफ का से मिक्सअप तौबीदबा हाइबदी पर्सनल लाइफ ता फनाम वारसु प्रोफेशनल लाइफ ता सोइदनब होनबीबा हाइबदी तोंगान तोंगाना थंबीनब होनबीबा अदुगा
ꯐꯨꯠꯕꯣꯜꯁꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯆꯨꯁ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛꯁꯦ ꯊꯥꯗꯣꯛꯑꯒ ꯐꯨꯠꯕꯣꯜꯁꯤ ꯈꯛꯇꯪ ꯑꯩꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯁꯤꯁꯦ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯆꯠꯄꯤꯕ ꯑꯗꯨꯒ ꯍꯥꯔꯗ ꯋꯥꯔꯛ ꯗꯦꯗꯤꯀꯦꯁꯟꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯌꯥꯎꯅ ꯆꯠꯄꯤ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯔ ꯑꯣꯏꯔꯛꯀꯅꯤ ꯑꯗꯒꯤ ꯑꯐꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯉꯝꯃꯛꯀꯅꯤꯅ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯔꯣꯜ ꯂꯧꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯉꯁꯥꯏ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯑꯗꯒꯤ ꯑꯦꯀꯥꯗꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯁꯤꯒꯤꯁꯤꯗꯅ ꯀꯔꯤ ꯇꯧꯔꯗꯤ ꯑꯍꯣꯡꯕꯁꯦ ꯄꯨꯔꯛꯀꯅꯤ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜꯁꯤꯗ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯣꯏꯒꯦꯔꯥ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯌꯥꯝꯅ ꯐꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯒ꯭ꯔꯥꯎꯟꯁꯤꯡꯁꯦ ꯄ꯭ꯔꯣꯄꯔ ꯒ꯭ꯔꯥꯎꯟ ꯁꯦꯝꯕꯤꯕ ꯑꯗꯒꯤ ꯑꯦꯁꯦꯟꯁꯤ ꯐꯖꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯟꯖꯔꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯐꯤꯖꯣ ꯑꯃ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯑꯦꯀꯥꯗꯃꯤ ꯑꯃ ꯊꯝ ꯇꯥꯔꯒꯗꯤ ꯀꯣꯆꯇꯤ ꯑꯣꯜꯔꯦꯗꯤ ꯑꯗꯨꯝ ꯑꯦꯀꯥꯗꯃꯤ ꯑꯣꯏꯒꯦꯔꯥ ꯀ꯭ꯂꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯐꯤꯖꯣ ꯑꯗꯒꯤ ꯑꯦꯁꯦꯟꯁꯤ ꯀꯝꯄꯜꯁꯔꯤ ꯊꯝꯕꯤꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯀ꯭ꯂꯕꯀꯤ ꯖꯤꯝ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯒ꯭ꯔꯥꯎꯟꯁꯦ ꯄ꯭ꯔꯣꯄꯔ ꯒ꯭ꯔꯥꯎꯟ ꯑꯣꯏꯍꯟꯕꯁꯦ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯄ꯭ꯂꯦꯌꯔꯁꯤꯗꯤ ꯒ꯭ꯔꯥꯎꯟ ꯎꯔꯀꯥꯟꯗ ꯒ꯭ꯔꯥꯎꯟꯁꯤꯕꯨ ꯐꯖꯔꯗꯤ ꯁꯥꯟꯅꯅꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯒ꯭ꯔꯥꯎꯟ ꯐꯖꯗꯕ ꯒ꯭ꯔꯥꯎꯟ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ ꯇꯥꯔꯗꯤꯅꯦ ꯄ꯭ꯂꯦꯌꯔꯗꯣ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯐꯖꯅ ꯁꯦꯝꯕꯤ ꯇꯥꯔꯒꯗꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯐꯕ ꯄ꯭ꯂꯦꯌꯔ ꯄꯨꯊꯣꯛꯀꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯥꯂꯇꯥꯅ ꯆꯥꯎꯔꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯄ꯭ꯔꯣꯖꯦꯛ ꯌꯦꯡꯉꯤꯕ ꯃꯤ ꯃꯌꯥꯝꯗ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯑꯣꯏꯇꯥꯔꯁꯨ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯂꯩꯇꯥꯔꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯪ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯋꯥꯔꯤ ꯄ꯭ꯔꯣꯖꯦꯛ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯑꯦꯋꯥꯔꯅꯦꯁ ꯃꯌꯥꯝ ꯄꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯃꯣꯕꯥꯏꯜꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯊ꯭ꯔꯨꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯀꯩ ꯇꯧꯔꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯌꯔ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯎꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯏ ꯀꯃꯥꯏꯅ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯔꯒ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯦ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯁꯨꯝꯕ ꯑꯦꯋꯥꯔꯅꯦꯁꯁꯦ ꯁꯤꯗꯒꯤ ꯐꯪꯖꯔꯤꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯄ꯭ꯔꯣꯖꯦꯛ ꯀꯥꯏꯅ ꯄꯥꯎꯃꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯄꯤꯔꯛꯄ ꯑꯗꯒꯤ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯃꯣꯏꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩꯌꯦꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯁꯥꯂꯇꯥ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯐꯠ ꯂꯥꯎꯅ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯒ ꯁꯣꯝꯅꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯒ ꯌꯨꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯒ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯐꯨꯠꯕꯣꯜ ꯃꯅꯤꯄꯨꯔꯒꯤ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜꯗ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯒꯅꯤ ꯑꯗꯩ ꯀꯔꯤ ꯁ꯭ꯇꯦꯞꯁ ꯂꯧꯔꯗꯤ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯐꯨꯠꯕꯣꯜꯗ ꯊꯋꯥꯏ ꯌꯥꯎꯅ ꯆꯪꯕ ꯌꯥꯅꯤ ꯍꯥꯏꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ